Hi mayam, ay mayam da ngasi yamna fun oiba global instrument amagi maramda aina khangjaba khara share tawjage. Haiba instrument asigi maming ukulele natragana ukulele kawi. Origins of the ukulele harigade aikoina history da khangba kanda Portugal hariba lam adugi island amadagi makhoi sailor ahumna Hawaii hariba lam da 18th century da makhoina porakhibani. Aduga instrument asi guitar gi family dagini haibadi mong masak matawse koina guitar ga phet manena dum guitar family dagi haina lawi aduga instrument asigi basic knowledge ai haijage basics of ukulele hargadi or haiba mahaki body sigi body mechanism sai koi khangmin asi ahan bada masigi siboi koina head stop head har khangnei aduga masina koina neck harga khangnei aduga masina body aduga masida paliba sing asina tuning peg harga khangnei aduga sina nut aduga masigi ka khaidu asina fretboard haijaghido aduga masina ikoina sound hole har khangnei aduga sina bridge ko aduga sina saddle body laire head neck body mai magi maming part sing ji maming laire aduga instrument asi string marina sembani string sing asigi tongan maming lay open string dai tar habadi karimata press tawdabida namdabida ahanbagi string asigi mamingna A E C G sumain lay string mari se A ne E ne C ne G A E C G open string da habli kamta press tawdabida namsandabida sumaina lay aduga kamaina akhoi instrument se tamgani hairgadi any instrument akhoi tamba kan asida side tagi ato khonjen mayam lai se mayam waro bigano aigi ka se khara khudong chada bagine thangnabada leibasing jam khoina khara langjaba haitare ko aduga instrument si kamaina tamgani hargadi akhoi any music ki instrument ama tamba kan sida ahan bada akhoi tamba se scale haibamga chord haibamgani scale si kaino chord si kaino se yam khangbo mathuk tai yamna basic oiba yamna darkar oiba hanba music tambada or akoina vocal voice tamba kana haibadi isai tamba kana su haribasing se koyam nai ko scale haibamga chord haibam ani laire hanbada akoina any language amagi script paba tamba kanjida akoina letters sing or warna sing natragana akshar mayek sing akoina tamika adumaina music tambadasu agi mayek leirnebako mayek sing asigi marakta haiba mayek marina string mari se sakre A E C G na ko ado yamna koi thoktringeda hanbada khoise chord ahum hana tamseba mayamna practice tawadasu fun oina nungaina bhai tare ko C chord se khoi kamaina paigani ukulele da haragadi fret number 3 da string number 1 gi ko ekhoi gi finger number 1 2 3 4 left hand gina aduga right hand gina 1 2 3 4 5 habadi thumb index middle ring and pinky aduna ekhoi gi ring finger sina fret number 3 gi string number 1 da ka asigi mayai da khoina press tawbirani si khaktang ko fret number 3 da string number 1 gi habadi string number A gi fret number 3 da press tawbirani aduga thumb sina mathak tagi 4 3 2 1 C boy khoina C hara khangnei C chord major ni ko mathang asina F tamse F se kamaina pargani hargadi fret number 1 gi string number 2 da ekhoi gi index finger sina namsan birani mayai da ko aduga ekhoi gi middle finger sina fret number 2 da string number 4 gi fret number 2 da sina F
F major ni ko nami basi yengbiu F ko mathang G se kamaina pai gani harga de khoi gi index finger sina fret number 2 gi string number 3 da 1 nambirani string number 3 da ko fret number 2 gi index finger sina aduga khoi gi middle finger sina fret number 2 gi string number 1 da sumaina nambirani ko aduga khoi gi ring finger sina fret number 3 string number 2 da si boy khoi na G hare khane haibadi C F and G the rhythm yam laiba simple over rhythm ta tamse down up down up down up haibadi down up down up down up down up down up down up F on pai biro aduga down up down up down up down up G mu pai biro down up 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 sumaina khungbi ga C F and G sumaina aiko yamna basic oina tamba hoba yai aduga mayam masi mayam de kanaragadi comment tawbiro ai makha video semaga upload tawjarake C F and G okay bye